Vijay sir. Yaure. Thamage. Thabakara dauruge. Vijay sir. Leishi da wadi am haining bane. Adubu haiba ngamdri. Leishi ge leithokpa manba waduda. Nongma yuk amani. Exam mayage tuition chalame. Handakti Pinky Tombi hoiga taminadri. School ojado ina tamlami. Yengang basu yaurami. Mapana tuition du thilami. Tuition haudoba pung khara suwalami. Aduga ojalak tringaida mayam duwari sarami. Lady paper machid ama tauraga chege aeroplane sarami. Aduga mingonda langbi sanari. Soidana he yengang bagi makokta paluri. Yaisa. Sanagano ojala kane. Nathaunate. Asi hairaga amuksu sane. Thonglomda langbada ojada amuk paisinkri. Sir. Ojadu sauni yenglei duga. Kanano? Sir, ahini. Li oirambaduda ojado sor asangba ma hondoglaga. Li. Sir. Ibe manangsi matong chadida. Sum sanarambane sir. Matung sanararoge. Ho, pamu. Thank you sir. Ojado larik takpa hauri. Matam so sumasum haukibana tuition sulushile. Mayamdo mari thoglei. Yengangbana libu khami. Amtagai kholi. Kay. Nangdo. Ai khangi. Nangdo aigi bakhal thado. Ai chalage. Li kaurido tarabasu makha tana wari saningdri. Aduna chatke tawi. Adubu amukon shilaga. Ado nangna piramba hodong du chawri. Aina yokpana deko. Chene yokpane. Maming di kay kaurage. Hodong adum kauri. Bye. Li su chatkri. Yengang ba su chatkri. Yengang ba lairik pari. Ponda su amuk yengi. Ate game tanati. Screen lock da ligi hura laga namhauba photo ni. Li masadi khangbanati. Sport numita achapu chamina kibado adalona nam kiba photo ni. Yai li dadi warawi. Mana haibadi yade. Aduga atopana pakoirame haina. Adubu yaina libu nuksibadi mayang tadri. Hayang di exam ni li hoigi. Wakal pumba phajan naraduna ahenba wakal khandana masa-masagi study da may unchan nakri. Yaisu lairik kanna pai. Lisu mayraba tholakani hairabanina exam ga leibaga wari sadri. Lisu handakte lairik kanna pare. Majana lairik parakba, lairik ta thawa yaurakba, ngausanadaba, gyan tarakba, nupigi mong torokpasi hemanta karigino haina khali. Haraubasu phauri. Majana pigi khanbada hemanta suwa jarabane. Hemantana. Majathoy. Nang buloirabo. Exam di hayang oiramanina. Yam thengna supano. Phatte. Thengna tumba suko. Hayang di papana thilagi benda jalana exam manungde. Handakti khara thengning noi exam haurisa. Hoi papa. Ado ai ngayak ba hokige. Papa oi tumbiruro. Hoi. Paro. Hemanta su thokri. Ngasai dei le phone tu silent thamaga lairik babane. Science ko oire yam mandana li atopa wakhal changdabani. Adubu ma mairabada game ta hairamdri. School halakpadagi haujikta ningsinglai. Mairaba call tora amani khanglai. Phone du check fattawi. Mairabagi miss call kontaret mukti lairami. Lina call back toge tawringai. Mairaba na hana tawsilakpana hale. Le call du receive tawi. I can ja. Kaino sidriba. Sao kinoba. I do like papa ni. I nangilari papa the yet penate. School hale halak desu came the halak the gino. I do. Soon hang examina like paraba. I shinang with the yam yelaba. Sao no Tamayare. I la leba. Kang. I delay majanina Nanganu Shitrida. I want the no shibada. Lairena kun bakaidi Khangyar Litapna isay masaklai Sauragada Laimba aigi nung shiba
Thamoy masak khangda nungshi lang thakpa chingna khiganu Saudre nupa sumayam hairine thorani sa is ai sumde ko haide thorani tai thawai tai barbar gold bairod hai gemja li asumna ngihak lairik pare aduga masu tumningena tumba changlei ai gemja tabra tumaba maira badu tum khraba mali khumde li su khumlak trabaduda tum khrabra khalatuna masu tum thakri matamna kana sungai dido aikhoina matam ngai bani hayeng kauba mahak doire ngasidi exam ki damak mayam do school da laknare yangang bane hek janglakpaga libu hane yanglai ko yengi adubu ude linda yaibu lakpa ngairambani adubu lina beranda da lairik ama pairaga leibudu yangang bane uri jangsan ge tawbani linda na hane lakpaga mapa janakri linda da yangamba sister ke haige linda yangangbada pe nama pire aduga hairi si exam phajana iramo sine yo iharida aigi su yauri exam gi wisni sidi law lana khangano sister ai lawroge warono phajana hairi ngedalo natradi nangbo aina mayam da yon gade nang nupi ni ko adugi kai khangdaba nupi oirasu phoba yade haiba leite chalo ada angang na fajai haidana saka kana aina ko law lawbadana nang school sidai tokni senior oiraga adusu nupi ni ko yenglingde mina uraga kaino khanaba hairaga yai jat khre theidoktuna linda saungna yaida makhonga du thilaga yengduna lehawi linga saidagi uribani tawribado adubu thausarude mai larik pafam thokpa pari maningde khyam parage loi hairaba li kanano haidani yenglakpani yengangba oirambaduna kem khamde tadro yam yelakanu ko laik bage ado khainamta pige lawgadra lawra ilai laina lawroi hairakpaduda yai nungai jade linda ga thengnarakpagi sauningbaga lawroi hairakpaga asawbadu punsinkhre lida exam da inaba pige haidana purakpa mamal yamna leiba yaigi mama mapana laida katlaba macha nupagine haidana adubu yaina lida pijage haina khanbani pendu adubu sauningbu meyaina dustbin yaukhri le khangprik khangna ngakna pakhatni yengi ngengangba asumna nongmata tawdabani adubu ngasigi mawngsidi li kaino haina khali adubu kaisu khandabi lairik amuk bai exam pungsu tare bel su tare exam hall manungdani mayamdo tumina inari yengangbadu tension leimanbana iba ngamjai adubu ngamnaba adum iri lede kanamta da hanna yengdabe non thakhibadagi non khalakjai nupi si handakti karibu khanbano khangde ahing tumdabi lairik pare maidu yengangbada singnari bra kaino khangdrei exam su loire li tumina tholai yaisu kemta haide li dei mamang thaduna gam chatki li ngai hakti lepi koina lepte masu kainu yaina torise khanduna adum mayum hankhre nungdangni somda pinki da ngangbana legi maramda hangni saktibe ihungja airomi lidunu ba koirabwa koyimi kainu ne nangam pamiro ihe napcha dabwa nachinare kengdabo aide saktibi yongjawri phakt adu haiba yaba wara wow phagisu phagine 11 di pulapuna tamasiko hoidanga lido ihaina nushijabane khangni hana adu lina yade lido atopunu pa koi exam cha tawdana yadre aikhoi ga su pakna punre handakse hoine exam le haibane nangna khangbiriba ahoy nupi kya muki list paijege sakthi binang khanawra kanuko haubanate toknare dawne hai de bo wado haino ba talyamna na ai nusi drai ro sakthi bina ahoy ne ben ma ju hai
Nagupuktai wairaga phabalake. Asumna anidu mare yetnari. Exam su mathang tauri. Li adum fajana iri. Mairabanasu support tauri. Kamaina karigi karamna kedobai. Kamdauna ngaktra. Asuk mangau thiba saklon pubise handakisina kari saklono haiba ingali. Kolda mairabana. Thorane. Tai. Exam karam kanda loidino. Ahing angche. Ahing na kari thokpa. English. Oise. Dana khangdaba yaurasu exam chada hanglo. Hoi. Farse. Kol pairo. Lairik ngayak paro ko. Tumkino. Le. Lairik amuk pai. Sum parambadagi ma kaino maning singlai. Calendar yengi. Aduga makutu theklaga numit masing pai. Aduga mairabada. Benuba. Thorane. Adumai kong numi. Bit ulak jane. Kuije. Ayam salak tore. Kuije. Nanak tahala doine. Ngairamage. Kuileru haino. Kuji. Thorane. Dari. Nang exam jagi damak dalipu ko. Lap kinu ko. Exam ja. Exam marini suba namitni. Li. Exam hall manungdani. Li khangawdana wanthara iba. Loinarakpa matamga oirakpai. Wabaira. Karibu leibra. Karibu oiribra. Karigi asumna tawbra. Hanasu tawbra haibadu. Kanasu khangdi. Adubu iskolda. Hek asumna tawbani. Parents ta pau pikri. Mapa laktuna. Libu pukri. Li tumina tumi phamungda. Machina sangbiri. Leisigi fonda. Visesor call tawrai. Call the receipt tawrai. Leisi. Angang kay dore haibano. Magi he haubuda. Horokpanida. Masano ngay tabaday. Exam ki tensa laybay. Oy dore khangde. Hoise. Pothalo. Ado. Doktor mayeng bade. Kamay daw ni babungde. Lei paso. Matha sari. Asuya mangangoy kanday. Tawrade kamay daw ni haina. Leisi. Visesor koinarira khangde. Ikainari. Adumagani mak. Adubu adumde. Warisai. Kuidrasu amuk Visesor na call tawrai. Adubu leisi di nong muta tawde. Visesor na wa ama haigi haibasu. Leisi na haibe matam pidri. Exam su loiri. Li masado kemte tawdri. Yaurai. Wana ngay jaba numitu. August 25 tu. Mairaba. Ayuki pung nipanda. Manipur yaurai. Li hoigi exam loibay. Moisu vacation thari. Li. Mairaba Manipur yaurai tabada. Harauba. Kapningba. Nungaiba. Unadawre khanbada. Masado ngay hakta layba ngamdri. Mairaba gawari tawri liga. Thorane. Ayam jalak dure. Ngairamu. Jam ta jar kikib. Aduga lagi. Khaida ngairamay no egam ja. Khangde. Noi manakta. Unayaba garden kumalay dro. Lay. Anauba malay. Eco Park Hills na adalao. Oi, location tharo. Location thakrabane. Punga matarai. Li loisan bahauri. Pinky tombi sulai. Li kemta kede. Icham chamna. Angang oibagi. Long pen. Peril ama seli. Red color gi. Maroon color gi fruit ama litli. Mairabana. Red pami khangbay. Red selaga thoke khanbay ni. Ahan baga oire. Li hoina hana chatuna. Ngairaga leire. Mairaba call tawrai. Thorane. Tabra. Lambi se. Ingang ngauri tawrise. Ngairamu. Amuk hendutana chalure. Location su mangkreba. Askai waida leino. Ngai khom thangge. Agam ja. Ho. Ai lambi takise. Airo. Asumna lina lambi du tak tuna yaurai. Kola dum painari bani. Ure gyam ja karo. Ekai. Kariba. Thorane. Kharogum dharoba. Agam ja. Le. Mairaba bu ubada masagi beef ni kaururi. Adugi matik nanna lai. Inkhali iba nupani. Matam sige jak laubi nupani. Black machogi figure shot amaga jeans ka paraga selak padude mutak toba rasi leibadunaga lede ya kumsan ni kaururi. Chap mane. Mairaba su legi khusem yaudraba ningthi jaraba icham chamjaba matauda pungaw ngauri mairaba de. Golden color ki specs tuga hena fajari. Lidi laina tamla aba male. Spec ka marup oina lairona.
ngayaktabu magi speksi thademi mairabana phone da kauri thorane thorani tadruse ha tai asum tawdana liga mairabaga phamnaba thariba duda phami Pinky Tombi mairabagi mamanaba Jeniska moi ahumna nakana madale hauri Pinky di ngangbaga phone da wari tawkri Tombi ga Jeniska wari sumsari Liga mairabaga na phamduna wari sari thorane kaidorage kemta gedride midinu pauna base machum thagai kera thoya aduga aigi thawai sina losan phawdarak kaino aigemja ai punsigi hanbane asumna nupaga phamlaga wari saba unari base ada kai ke bagi mathau dage sakta yenglaga nungsiba nateda ngak ya pambada ngawbane adu ai kyasu adugi mairabane ligi machinbal mapada makutna thamlaga thorane ai aduguma nati ai ngari nangi saktam se ubada isasa khaida lerin haiba phau khangre ngak wari sai aduga mairabana thorane isai masaglu ai rui ai seba agam chadanga thoro aduga saglo agam cha ho saglo si airaga ligi makokta mairabana tapna nan thabiri le tapna isai sakpa haurai nanakta ashum famlaga nangi wangang taraga pinjare khanbai maram se nangbu nungshibagini